ATOMY masi South Korea gi khwaidagi sauba network marketing amani masi atei atopa country kya dasu yamna pamnaba company ama oire ya dasu company asi khong thaba hore ATOMY haibasi karino ATOMY haibasi karamba lebak tagi lakpano haibasina singba detail sing khangnaba gi damakta video si hawbadagi loi foba yingminasi ahan bamakta 795132 semajimulai kaidagi oi miteina A to Z Manipur sending mai kaidagi kongno na kurumjari adamna senen asida nauna lakpo ibiragadi senen asibu subscribe tawbiyo atai atopa video sing upload tawbada soidana adamna ihan hana yengnabagi damakta bell icon basu nambiramu ATOMY asi South Korea gi best company amani masigi director na Mr. Hangen Park ni mahaki network marketing gi experience asi sahi kuntarulam sore ATOMY ki joint adventure anini makoi singi maming adudi Keri amasung Kormar Keri haibadi Korea Atomic Energy Research Institute Keri asi Government of South Korea gi khwaidagi sauba institute amani masi 1959 da establish tawuni masigi company asi makoi gi leibak sida research amazung development gi thabak singda maipang na thabak tawri Keri gi employment gi hairagadi masi punna listing amaga samli kunthra matoi aduga executive ani research engineer lising amaga samaga mawdra taret technical hoigi samaga kuntaru aduga administrative staff oina samaga sumna taruk lai masigi budget amasung income asi 2018 gi matungina apunba Korean Republic won samaga kunthra mariga .5 billion ni sigi headquarter asi South Korea gi dijon kobong phom abada lai ATOMY gi atopa adventure amana Kolmar haina khangnari basini masi South Korea gi khwaidagi sauba cosmetic manufacturer amani makoi singi posing asi ODM amasung OEM da base torga saba posak nakani ODM haibadi original development and design manufacturing aduga atopa amana OEM haibadi original equipment manufacturer masi saurang sahi kuntaruk sigi mangwainana aikoina masigi thabak si mafam atai kya da su tawwa hore masi su research amasung development gi maram da thabak tawba ngaktani aduga masi makoi maming da market ta pot amata yonde aduga company asina makoina research amasung development do tawrba matung da putoropa posting adu atopa company sing da yoli aduga company sing aduna magi maming tharaga masa na tongan ba maming sing da yonjari ATOMY gi director ama oirba Mr. Hangi Park na khale madudi makoi gi company asi haidi Kori amasung Kormar haiba company si South Korea da khwaidagi maming laiba company ama oire aduga adubu Pithribi gi oiba mafam kudimukta makoina santopa si pamnami aduna ATOMY asi 2009 dagi haure aduga makoi gi khwaidagi oina maipakwa asi makoi gi potugi product ki quality amasung makoi gi affordable price na singba asina singmani company anisigi pot asi sahi kya research tawraga putorapan maram oiduna market asu makoi gi adugi sabsaba response fangi Mr. Park mahana putor chariba posting asi aduki matik thaji aduga mahana posting asi yumda yaunabagi damak haibadi matik chaba haidi yamna kana affordable price amada yaunabagi mana kana honarami adubu masi international market ta oithopagi sang nemame adubu Mr. Park asa yamna sarami mahaki posting ase Pithribi gi mafam kaya amada yaunabagi damak mahana asa kya tarami adubu direct sales oina tawnaba mahana semame ahobada mahangna sahi ahumlom sangna haidi joint company amasung MLM company gi maramda mahangna yamna research torome aduga mahangna binary prime ga loinana mahaki laibakta ATOMY ase launch tawki 2009 da aduga mahangna yamna sauba asa amaga loinana kanna honarapagi mahi matung ina Korea da laiba aikoi gi MLM company amba mahaki maningda makha taba yoina bag lerami aduga mahangna South Korea gi khwaidagi sauba MLM company ama oiri masiga loinana atopa country singda su makoina khongdaba pamlami adubu ahobadadi masi karamba country da hana khongdaga dawage haibadu sabsana khanglamde aruwaibada makoina USA da hana khongdaba pamlami maramdi MLM company si USA da hana khongdaraba matungda atai atopa survive tawkra matungdadi ekoigi ATOMY asi mapung phana mai pakani haibasi mahakna asa sauna torome adugu masi ahobadadi yamna khudong sadaba amadi ihau hoba oibanina yamna makoida yamna awaba tarami adubu matam kharagi matungda makoi asi makoi quality gi pot adugi quality amasung atofa makoi gi affordable price oiba aduna makoi gi pot sing atu yamna miyamna demand laiba oiramaduna makoi gi product sing adu yamna benefit oirami hairiba business asi May 2010 da America da ihan hana khongda ba hokibani aduga masigi thangnaba sahi June 2011 da Japan da khongda ba hokhi amasung 2019 fawagi manungda Japan gi khwaidagi sauba MLM company ama oiri aduga masi makha tarappo oina atopa country haibadi Canada
September 2011, Taiwan January 2015, Singapore May 2015, Cambodia January 2016, Philippines June 2016, Malaysia November 2016, Mexico January 2017, Thailand June 2017, Australia August 2018, Indonesia 2018 October, Oceania August 2018, Russia December 2018. Hairiba leibakising asida mathang lakpa matungda ekhogi India dasu 11 November 2020 da masi launch tawkhre. Masigi company asina 2017 gi record ki matung ina US dollar $100 billion yonki. Aduga global sale 2018 gi matung ina 1.25 US dollar billion yonki. 2018 fawagi manung da 5 million members join tawkhre. ATOMY gi hingohim hairiba product asi health functional supplement amani. Masi Korean market ta sahi manga asi thangana khwaidigi makok oiduna lakli. 2009 dagi hokiba company asina sahi mapangi matung phawbada magi shendong asi mahaki expenditure gi saruk pomphumari phawba phangkhrabani. ATOMY gi global sale strategy gi maramda hairagadi masi GS ta sapani. GS haibadi global sourcing global sale. Masi isam chamna hairabada company asina atopa leibak amada sangba matamda atopa leibak adugi khwaidigi phaba posting adu atopa leibak singdasu phanganba asini. Company asigi product asi sumna khagi sanidagi horopa asina tamna hengkadhalaga product lakh ama phaba suhanba asini. Company asigi product ki maramda hairagadi clothing, accessory, personal care, cosmetic, food, beverage, home decor, kitchenware, appliance, amasung wellness ta drill tawi. Mr. Park na sahi humdra phawba company amakhakta salary employment amagumna thabak toromi. Aduga mahakna retirement plan amata laiti khanbadagi company adu thadoklami. Aduga mahakna 1999 da mahakna shopping mall amagumna mahaki business ama tongana tawjarami. Mahakna yamna kana honajarabasu mahaki anobu business asu mapung phana mahakna sanaba ngamamde. Amasung sahi yawnggi matungda bank karap oirami. Matam asida Mr. Park asuki matik warami amasung mahak liver disease na narami amasung mahaki liver disease ki anabadu nongmagi hengalami. Doctor na mangonda matam supa pothaduna lainaba hairami. Masigi matam asida mahaki nupina yam kanna sunomduna emungi bahar pumnamak purami. Aduga mahakna yamna kanna sunomduna su Korea gi paisa haibadi Korean Republic won da sumnagi lising amaga samwa fawdang tanba ngamalmai tha amada. Korea da madugi matam aduda sahi yankai shurabi nupi amana lupa lising amaga samwa khak tanba khak oithoami. Madugi paisa aduna imungi makup mata amadi angangi fi amasung paki hidak latuna singba lainabagida sijanarami madu fawda matik sana konajaramdi. Masina maram oiduna makoigi imung adu sen thumgi yamna awat apa leraba imung ama haibadu oirami. Nomogi numit amada Mr. Park na famung de hiptuna laringaida mahaki nupina thabak tawraga hanjalakpada yamna ingbagi fibam adu urami amasung Mr. Park na mangonda hairami hitar du kaidawagi thadibano nahak masadu sahanlu haiduna aduga mahang nupiduna isau langduna hairalami nangna employment adu thabak adu soiduna tarom labadi ngasi aina oiba fibam ase nangi numita uba phangoidabani. Sen thumna maram oiraga makoi anigi marakta nungainadaba amasung khana sainabadu yamna toina thoklami. Amasung makoigi masasing ado matam aduda graduate faw tamabani. Matam aduda Mr. Park ki nupi na hai ai ibani kainarasi ai tongana laikhrage haina adubu Mr. Park na yaramde. Mr. Park na harami nangi account na paisa amata yawbusunati paisa amata laibusunati aduga ai bu thadwa amaga nangna kadai da satkadorgana matam khara tang dipiyo ai nangi nating pangnaba paisa khara doisabusu mating pangnaba honage elis matam khada dipibu haina request torami. Aduga Mr. Park na naba farba matung mahakna tawjariba thabak adudagi saruk ani thokna mahakna yamna wana honajarami amasung mahaki retirement plan da laiba paisa pumnamak mahaki nupigi account da mahak khangandabida mahakna transfer tawki. Adudagi hauji phawba makoi ani matam supagi oina kaina khidri. Mr. Park na hai nungsibagi kallabi inot aduna ngasi aina oiriba khwaidagi chawba company gi mapu ama oiba ngamlibani haina. South Korea dagi haupa company asi India da su khongdaba haure 22 February 2019
Company asina Government of India ROC da register tawre. Masi saurana karot tara authorized capital ni. Aduga masi saurana karot tara paid up capital ni. ATOMY Enterprises Indian Private Limited Masigi headquarter asi Kalkaji, New Delhi, South Delhi, India 110019 ni. Aduga India gi ATOMY gi director asina Mr. Sheikh Imtiaz Ali ni. ATOMY asi India da anauba company ama oijarabasu masigi post gi quality amadi joining free oiba maramna magi team sing asi kanna khomnari amasung somsu ATOMY da ihan hana ngasimak oirabasu join tawbiu ahan balak pamina hana kudong sabi lay haibadi songi makha tabada kaglaiba posting ado somda pb haibadi point bilu ado adom soidana phangani somna migi makha da hana yaurabadi adomda kanabi phangoi aduna ngasimak join tawbiu aduga atei atopa akupasing khangnagadi atei atopa senior ATOMY member singda tanabiu. Thank you, take care, goodbye.